Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. India ki President Lakadori ba asigi same saba loishilakle. Imphal dagi kamjong chatpagi lambida district anigi BJP gi luchingba Singna habadagi Kuki IDP singa unaki bani haina khemchana phundorakli. MLA Bishworjit amasong Basantakumar social boycott tawre bot Leppa Thingkhre haina KCP MC progressive na phundorakli. India ki President Lakadori ba asigi same saba loishilakle. Numinini ki khongchata India ki President Draupadi Murmu Imphal da laklaba yai haina state sarkar na same sabagi thabak ayamba loishilakle. Adubo President Secretariat ki maikaidagi di hauzik phawbugi oina India ki President Manipur da hayeng soidana laklagani habigi official oina pau khangalakpa leitri haina Manipur government ki senior official amana phongdorakli. Mahakna makhatana phongdorakhibada President Secretary na President Draupadi Murmu Imphal khongchit ki matangda chap chaba details sing hauzik phawba khangalaktrabasu BBIP asigi Manipur khongchat ka mari lenana security amasung atai mari lenaba arrangement sing pangthongnabadi khangalakre. Masigi matung ina Imphal International Airport gi Loyalam Memorial Complex phawbugi kilometer 3 sangba lambigi saruk sing asi semjin sajenba rang taiba amasung firal yungba yauna atai sem sabagi thabak ayamba loishilakle. India ki President asina airport gi Imphal da lakpada onaba Kaisapa junction mayada achoba banner ama sem sabagi thabak su chathari. President gi Imphal khongchat asigi manung chana December 12 da Loyalam Memorial Complex chatuna freedom fighters sing asigi mafamda laikatuna ikai khumnaba utkani. Manipur governor amasung IDP singasu unaramgani. Loinana Palace compound laiba City Convention Center da hayeng nunthel pungwari taba matamda India ki President asigi civic reception ama pangthokani. Thoram asigi yenglaga City Convention gi akoibada security ki checking tharang hena kangkhat khibaga loinana hayeng India ki President na Imphal International Airport ta thunglagadoriba asiga mari leinana President lakpada tawgadoriba thabak singi matangda rehearsal amasu pangthokre hari. Imphal dagi kamjong chatpagi lambida district anigi BJP gi luchingba singna habidiki Kuki IDP singa unakibani haina khemchana phongdorakli. Tha asigi nipanda litan sarekhongda leba Kuki IDP singa unakibadu Ukhrul amasong Fongyar ki BJP gi luchingba singna peace message ama piba chumi habidigi unakibani relief camp aduda leramba Kuki IDP singna su makhoi athuba matamda mayumda hanaba honabada pangba yaba mating pangbiu haina taksilaki haina MLA khemchana ngasi mapan gi news channel amaga hakthenana unaba amada phongdokre. MLA khemchana makhatana phongdokibada numit adu mahak kamjongda chatpani Imphal Ukhrul phawgi marak asida litan amasung chasata Kuki khul ani lei kamjong chapigi khongchat aduda Ukhrul amasung Fongyar district ki BJP gi luchingba singna litan sarai khongda leriba Kuki IDP sing aduga unaduna peace message ama piba chumi habedagi chana thaknaba potlam kaya ama leiraga Kuki IDP sing aduda unakhibani. Mahakna relief camp aduda changba matamda Kuki IDP sing aduna mahaku harau harau okhi. Leiriba unkhanaba asigi marakta aikhoi maselgi marakta thajanaba ama thamduna santi laknaba honaba habasi chumi haina khanmana IDP sing aduga unakhiba aduda IDP singi maikhidigi makhoi athuba matamda mayumda hanba pami madugidamak sarkar da taksindona pangba yaba mateng pangbiu haina wakhalakhiba aduda mahaksu emotional oikhi. Mahagi maikaidagi su malemda conflict thoktaba mafam leite adubu unkhatnabana chakhwat thorangi thabak singda thintahan batana tungi hoglagliba miro singda pigadoriba China kaya adu yenglaga aikhoi masalgi marakta lairiba thajanadaba adu kokhandona santi laknaba honaminaduna hanagum nungsi chanana leminaba laba honasi haina khanghalamki. Kuki IDP sing aduna su mahaki wafam aduda yamna pukning changna takhi. Kuki bu oiro maitai bu oiro lanjena duna relief camp ta lairiba sing asi loina mayumda hanba pamba ngangtani haina phongdokhi. MLA Bishworjit amasong Basantakumar social boycott tawre bot Leppa Thingkhre haina KCP MC progressive na phongdorakli. Lebak amagi mapi mapa sakna leriba miyamgi muhut singna atamnana KCP MC progressive ki mayokta singna rakhrabagi matungda chaiba thangwagi nonglamdaida sorry haiba wahai amana
semdok sengjin tawraga langjaruraba maralsing adubu kokpirunaba hairakpada party na taraina kokpiba tawroi story haiba wahai asigi fida loop asida leite maram aduna sangai festival boycott ki mayokta thongna fana lepluba Imphal East ki Thongju Kendra ki MLA Thongam Bishworjit amasung Bishnupur District ki Nambo Kendra ki MLA Thongnaujam Basantakumar hairiba misak ani asigi mathakta social boycott tawgi mathakta general election gi bot lepadasu chahi taret athingwa thamnabagi warep KCP MC Progressive Standing Committee ne lawre haina miyamda khangali haina loop asina thadurokpa cherolamana hari cherol asina makhatana haribana Lebak miyamgi asuk chiraba tanfamda apunmagi kholau amaga loinena haukiba November taramapanda loop asina sangai festival sinjilakpagidamak general strike boycott tawkibadu nomogi surga hingliba sinmi kaya sing mahi tamjariba mahairoising manamasing yondona machamasugi chakhau nomogi thakchariba pujariba ekhogi ma evel khayadi kokta khud hapna kibani adubu makhoina lebakidama kathokuna sangai festival gi mayokta amato oina lepkibadubu MLA Anina Utta gi Haizin Bago Bangkok Ohen Kibani. Amaromda Manipur State Sumang Lila Council gi President Amasung Secretary gi Thaupuriba Saugrapam Hemanta Elias Tolhan Amasung Laistram Tomba Maitei Anina Makhatana Ulai Palai Toduna Leragadi Makoida Kulai Tharagani. Sangai Festival Boycott Kamari Lenina Sealgi Amadi Batman Party gi Maikum Oblaga Mahikharana Taure Habigi Marik Chumba Pau Sufangai. Hairiba misak sing aduga lautonaraga boycott ki namada sagun tauraga paisa hek pithok lamba tarabadi lupna sibigi cherak pigani hari. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Governor na retired army officer singa unakrai. Armed Forces Flag Day lisingani kunmangaga mari lenana Manipur Governor Ajay Kumar Bhalana ngasi Raj Bhavan ki complex holda Armed Forces singi retired army officer sing amasung personal singa unakre hari. Thoram aduda Lieutenant General K Himalay retired na Manipur ki Governor A.K. Valada Armed Force Flag Thetki. Lenana thoram aduga mari lenana interaction pangthokpa yauna Governor amasung ex serviceman gi maiketegi lebak asigi damakta thawai kat khraba Armed Forces personnel singda laikatuna ikai khomnabutki. Lenana Manipur gi Governor gi maiketegi ex serviceman amasung makhogi imung manung singda khudong chaba pinabagi dama Rajya Sainik Board Manipur na pakhaliba welfare activity yauna atai thabuk thorong kai hagi matangda briefing tawduna mayek sengna khanganki. Hauzik lairiba border pillar sing asi semdoklaga fencing tawgadabani haina leisiona phongdorakli. Hauzik lairiba border pillar sing asi semdoklaba matungda border fencing tawgadabani adubu karigumba amata semdokpa tawduna border fencing tawnaba honarabadi maduda yaba ngamloi amasung yetkani haina Fongyar Kendra gi MLA leisio kaishing ngasi Northeast Sea Silongi makhada Kuki Horticulture Cooperative Society Limited Jatrik Biles na sinduna Jatrik Waikholenda numit nini chupna chathagadaba mangarak suba district level Jatrik Sivathai Umorok Festival hongdokpagi thoramda phongdokhrai. Mahakna makhatana haikibada hauzik border pillar asi Jatrik ki Chingyang da yungliba asi aranba pillar ni. Hauzik Myanmar da lekraba Ango Chingge Wangma Chinwin River Fawba Manipur gi lam oirami hairiba area asida tangkhul kaya khundari. Hauziki oina aranba border pillar na khaidokhraba tangkhul sing luhongba yauna atai thorongi chathok chasin tawbada FMR tangai fadama changi. Achumba border yet thoklaba matungda FMR gi darka leroi hauzi leriba border asi ngamkhai paring asida kana lei haiba shukhang khangdana Jawaharlal Nehru gi matamda Delhi da table da yekhibani. Lana border yekhrabasu Manipur gi tangkhul singna Anglo Chingi umang phawba forest right leriba sing manghalabasi achumba oirei. FMR chanaba handu u haina maram chadana kholau labugi mahuta hauzik leriba border asida ekhoida kayam mangjai khangthaminasi hiramasigi matangda assembly da pung ahumdagi tadana debate tawsi haiki. Lupna thamkiba wafamda karimnaba sing warak watemba hauragani haina KCP taibangan phongdorakli. Tha asigi tarukta Manipur Police Department na thadorokiba mifami pungi manung chana yaurakiba langthaba khunokdagi wangkhem chinglen chahi kumapan apokpa manau asi KCP taibangan ba group ka hiram amatada mari leinade. Manipur Police Department amasung Indian Security Force na ningtam lalho ihau namthanabagi chatharakpa paring naina chathaduna laklaba thawong singi manung chana lalong asigi mingchat thinaba honaba lalong amani habisi miyamgi mafamda khangali haina loop asigi publicity secretary salai ngamba maitena thadorokpa chirolamana hari.
ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯃꯥꯏꯈꯨꯝ ꯀꯌꯥ ꯑꯞꯇꯨꯅ ꯏꯔꯝꯗꯝ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯈꯥꯃꯦꯟꯂꯣꯛꯇ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ ꯅꯣꯡꯁꯣꯝꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯈꯥꯃꯦꯟꯂꯣꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯊꯧꯑꯣꯡ ꯏꯔꯥꯡ ꯊꯣꯛꯅꯕ ꯀꯥꯏꯍꯧꯕꯅꯤ ꯑꯊꯨꯕꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯅꯣꯡꯁꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 8ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯣꯡꯁꯣꯝꯒ ꯊꯪꯅꯅ ꯂꯩꯕ ꯃꯩꯇꯩ ꯈꯨꯜ ꯈꯥꯃꯦꯟꯂꯣꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯇꯥꯕ ꯐꯪꯈꯤ ꯃꯗꯨꯗ ꯅꯣꯡꯁꯣꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯡꯁꯣꯝꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯈꯥꯃꯦꯟꯂꯣꯛꯀꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯀꯨꯀꯤꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯗ ꯍꯥꯏꯖꯔꯕꯁꯨ ꯊꯧꯑꯣꯏꯕꯤꯗꯕꯗꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯉꯔꯥꯡ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯂꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯈꯤ ꯈꯨꯟꯖꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯃꯩꯇꯩꯅ ꯀꯥꯞꯄꯔꯥ ꯍꯥꯏꯅ ꯍꯪꯖꯤꯜꯂꯛꯈꯤꯕ ꯑꯗꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯌꯥꯎꯅ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯊꯤꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯟ ꯑꯁꯤ ꯑꯃꯨꯛ ꯍꯧꯍꯟꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯨꯟꯖꯥ ꯑꯗꯨꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯦꯡꯀꯥꯀꯣꯞꯇ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ KYKLꯒꯤ ꯂꯥꯟꯃꯤ ꯑꯃ KSTPꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯐꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯛꯄ ꯁꯔꯆ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯦꯡꯀꯥꯞꯀꯣꯠ ꯚꯤꯂꯦꯖꯀꯤ ꯎꯃꯪꯒꯤ ꯃꯐꯝ ꯑꯃꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯏꯅꯤꯇꯥꯏꯁꯟ ꯁꯤꯁꯇꯦꯝꯒ ꯂꯣꯏꯅꯅ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯇꯔ ꯑꯃ HE ꯕꯣꯝ ꯑꯃ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯅꯣꯡꯃꯩ ꯃꯔꯨ 28ꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯣꯡꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ KYKLꯒꯤ ꯂꯥꯟꯃꯤ ꯑꯃ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯔꯦ ꯁꯟꯔꯥꯏꯖ ꯒ꯭ꯔꯥꯎꯟ ꯃꯅꯥꯛꯇꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯍꯟꯊꯦꯝ ꯄꯨꯅꯤꯀꯥꯟꯇ ꯁꯤꯡ ꯑꯦꯂꯥꯏꯁ ꯗꯤꯄꯛ ꯆꯍꯤ 94 ꯀꯧꯏ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯐꯨꯝꯂꯧ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ KSTP PWGꯒꯤ ꯀꯦꯗꯔ ꯑꯃ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯡꯒꯣꯜ ꯂꯥꯏ ꯃꯅꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯈꯥꯝ ꯔꯣꯃꯦꯁ ꯁꯤꯡ ꯑꯦꯂꯥꯏꯁ ꯊꯣꯏꯁꯅ ꯆꯍꯤ 30 ꯀꯧꯏ ꯂꯩꯐꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯧꯄꯣꯛꯄꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛꯁꯤꯡꯗ ꯆꯦꯟꯅꯕꯅꯤ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯏꯝꯐꯥꯜꯗꯒꯤ ꯀꯥꯝꯖꯣꯡ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯀꯨꯀꯤ IDPꯁꯤꯡꯒ ꯎꯅꯈꯤꯕꯅꯤ ꯍꯥꯏꯅ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯂꯤ MLA ꯕꯤꯁꯋꯖꯤꯠ ꯑꯃꯁꯨꯡ ꯕꯁꯟꯇꯀꯨꯃꯥꯔ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯕꯣꯠ ꯂꯦꯞꯄ ꯊꯤꯡꯂꯦ ꯍꯥꯏꯅ KSTP MC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ